All political party mifamna aranba census sumthoktana delimitation tawdanaba wareb lawkhre. Ngarang pangthokiba all political party mifamna kumja 2021 gi census ta leidiba aranba sing sumthoktriba phawwa Manipur da delimitation pangthokpa yaroi haiba yauna tongan ba wareb manga lawkhibaga loinana subcommittee amasu semkhre. National People's Party NPP Manipur State na CPI amasung CPIM Manipur State ka punna sinduna ngarang naurem thongda leiba NPP State ke office ta ngarang pangthokiba all political party miphamadada BJP amadi Congress natana atai regional amadi national political party singi state ki mihut sing sarugya khe all political party ki miphamadu gi matangda NPP Manipur gi president Yumnam Joy Kumar na paumi sing da phongdoki pada Supreme Court na handak Manipur yauna awang nongpok state mari gi delimitation gi thabak tha ahumgi manungda pangthoknaba khangan kiba wafam amaga mari lenana ngarang all political party ki mifam ase pangthokibane ngarang phomkiba all political party ki mifamna kupna khanaraba matungda ama toina puna warep manga laure haiba wafam thamladuna mahangna hai ngasigi mifamna lawkiba warep singa dudi kumja 2001 gi census ta leidiba soiba aranba leikiba singa du hana chumthoktriba phawba state asigi oina delimitation gi thabak tawhandaba state asigi delimitation ase mathang sahi 2026 ta laibak pumbagi oina tawgani haiba delimitation gi matam asida tawbinaba political party khudimaki maikaidagi center lengakta appeal tawba state asida hojik oidaba phibam asina maram oiraga delimitation tawbada lakpadaba phibam kaya adu yenglaga political party khudimakna Supreme Court ta intervening party ama oina sarugyaba amadi ngasigi mifam asida sarugyakiba political party sing mathangi mifamda sarugyaba haiba warep sing asine ngarang lawriba warep sing thabak oina pangthoknaba subcommittee amasu semkhre haina Y Joy Kumar na phongdokladuna subcommittee asigi convener na Khetrimayom Santana oibaga loinana member oina nongthongbang Singh Hazet oinam Nabakishore Thingnam Biswajit Salam Joy amadi Yumnam Joy Kumar yauri ngarangi all political party mifamaduda Aam Admi Party AAP Bahujan Samaj Party BSP Communist Party of India Marxist Communist Party of India CPI National People's Party NPP Naga People's Front NPF Janata Dal United Republican Party of India RPI Athouba All India Trinamool Congress AITC Nationalist Congress Party NCP Samajwadi Party SP Revolutionary Socialist Party RSP Shiv Sena UBT amadi Manipur People's Party gi mihut sing saruyakhe Job card ki thabak sudana photo kha kaplaga sel lokthok lamba sing excel lokhat kani haina ADC Imphal East na phongdorakre kungang chawkhanaba lengak na paikhaliba Mahatma Gandhi National Rural Employment Guarantee Scheme gi thabak sudana photo kha kaplaga sel lokthok na bahonariba sing excel lokhat kani haina Imphal East ki ADC and Johnson na phongdokre wafam ase Imphal East district ki jila parishad amasung panchayat ki makhada leiriba kungang singda paikhat ka dawriba thoram singi matangda poropat ta leiba panchayat bawon da pangthokiba final district sabagi thoram da sarugya araduna and Johnson na phongdokibani ADC and Johnson na pawmi singda hai M Jinarega ek ase kungang chawkhanaba lengak na khanana paikhat kiba thorang amane adobo mioi kharana thabak sudana photo kha kaplaga thabak suba saduna sel lokthokle haiba report lakle asigumba thawong asi tawdana ba mari leinaba singda pawta pikre karigumba hairiba aran ba thawong singa simakha tana chatharam labadi miyamna paw pibirau sabsaba action lokhatkani haina section wa thambaga loinana asigumba aran ba thawong singa se miyam yaudana department khaktana thengnaba ngamloi jila parishad amadi pradhan singnasu puksel sengna M Jinarega mai pangna paikhat pangamna ba honamina se haike pangna makha taraduna final district sabha pangthokliba sina district level officer jila parishad member amadi pradhan singna senba sahi 2023-24 2024-25 amadi 2025-26 ki manungda khungang singi chakot thorang ki dama paikhat kiba amadi paikhat kadaba sing puthokutuna khananaina ke khanariba wafam singa du final district sabha na ayaba piraba matungda e-gram Swaraj portal da thagatuna matam gi senba sahi singa sigi thabak thoram sing implement tongnaba honabani haike thoram adu da district singi tongan jila parishad amadi gram panchayat ki mihut sing sarugya abaga loinana lakadoriba sahi singda paikhat kadaba thabak thoram sing puthokutuna khanake Naga area da kuki extremist sing thamjinba yaroi haina NSNIM na phongdorakre Naga miyam na namna khunda laitaduna leiriba mafam singda border security force BSF na kuki extremist amasung immigrant sing bu thamjinba yaroi haina National Socialist Council
Mizoram Nagaland NSNIM na phongdorakle asida natana NSNIM gi maikaidagi Central Paramilitary Force na Manipur da leiriba Assam Rifles amasung Manipur Police na chathaliba thawong singa manana thabak thoram sing chathadana basu khangalagle wafam ase ngarang NSNIM na thadorpo zerol amada khangalakibani zerol aduna hai Nagamiyam na namna khunda laita duna leiriba mafam singda India gi leiriba paramilitary force na border wang madagi natraga nan naga mafam singdagi kuki illegal immigrants sing amata puthok pusin tawba yaroi haina su akanba wafam phongdorkle zerol aduna makha tana hai Manipur Police amadi kuki extremist sing gi marakta naronda leiriba mari adu NSNIM gi members sing na lebak mayam da expose tawduna khangan khiba leikrabani masida natana Manipur gi ngamkhai paring da leiriba Kamjong district da kuki extremist sing bo Assam Rifles na mafam amadagi mafam amada hongdok hongsin tawbagi thabak sathai haina su phongdorkle marak asida BSF na Susanpur da leiriba illegal immigrants sing bo Ukhrul district ki Litan village da transportation tawbagi thawong chathari asida natana Molham kuki village da leiriba kuki militant sing bo BSF na ngak senduna leibagi thawong phawba chathari haina NSNIM na BSF ki mathak na marak sirakle BSF hairiba force asi leba asigi ngamkai paring bunga na leiba khanaba security agency amani ngamkai paring nga na leiriba BSF na kuki militant singa nak na mari thamnariba ase kari karamba aronba agenda laibano haibasi miyam da khangan pham thoi hairiba thawong ase India lenga ka haukiba 1997 dagi hauna ceasefire agreement tawduna leiriba NSNIM da singnaba thawong amani NSNIM na India lenga ka chathariba political dialogue asida asigumba security agency singna chathariba thawong asina apanba thokhale haina su cherol asina hairi nakalamorom da kuki militant singu Manipur yauna awang nopokta leiriba mafam kudimakta BSF na mafam amadagi amada transportation tawbagi thabak thawong ase ngasi phawba chathaba leite haina su BSF ki maikaidagi NSNIM da thamlakiba wafam asibu yaningdaba phongdorokle Myanmar da akanna moong da khut thongna khre ngarang ayu anganbadagi hauduna Myanmar da base tawba PDF amadi KNB gi apunba lanmi singa Myanmar da leiriba Manipur gi lalholop singi apunba lanmi singa tamuda akanna moong da khut thongna khre hairi pausna makhatana hai khut thongna bagi thaudok aduda PDF amadi KNB gi maikaidagi misimina kaya yawbaga loinana asokpa lanmi kaya su yawramba yai haina singnari thaudok aduda Manipur gi apunba yawal lanmi gi marakta lanmi ani leibaki damak thawaina pontha pikhibaga loinana lanmi amana makongda sokpadagi laikana khre hairi panba yabadi Myanmar da military junta gi lengak lakpadagi democracy bu pamjaba mioi kaya bu khulai paiduna military junta gi mathakta akan balan chatharakpadagi military junta amadi PDF ani gi marakta akan balan songnaduna lakhibane military junta gi maikaidagi fighter jet phawbu sizinaduna PDF amadi KNB gi mathakta air strike tawduna misimina kaya yawkhiba laikhrabane Manipur da tholibe irang sigi matungdagi Myanmar da leiba Manipur gi yawal lanmi singi mathakta tattana PDF amadi KNB gi lanmi singna landarapa amadi adubu Manipur gi yawal lanmi singna handuna nomai kapada mamangda PDF amadi KNB gi lanmi kya siduna labukta taduna leibadagi Manipur gi yawal lanmi singna khomjinduna aroiba mathawmangam pangthokibagi thodok laikhrabane mafam khangkidrabi chahi humdraga ni thoirom surabi ibemu siduna leiramle Thasigi tara maridagi haukiba yausang kumhaigi marini chanba numit thasigi tara tareta yumdagi thokibadagi mafam khangdana leirakibi masagi chahi humudraga ni thoirom surabi nupi ama ngarang nungtil Thawbal district ki Waithaupa ta leba Tangjeng water supply scheme manaki mafam amada sina phangle thawai yaudraba haksang oina phangkhrabi ahal adugi maming ningombam ibemu chahi humudraga ni thoi mapuroiba leikhidra enibobi kawi Thawbal ningombam mayalekai singam leiraktagini mahana mafam khangkidabagi matangda mahaki imungi miyosingna police ta missing report ama file tau baga loinana print amasuk electronic media gi khuthangda phongdoktuna mahaki khongul liduna lakhibane adom oinamak ngarang nungthil Tangjeng water supply leiriba mafam adugi maning thangmu sarukta chawrangna phut chamaga yankhai rom tamak lapna leiba nga gi farm toramba patkom amagi phum marakta sina tawraga leiramkhibani hairi haujuk phawbagi oinadi mahak matau karamna mafam asida siraga leiramlibano haibagi chapchaba maram khangba ngamdre Myanmar ki junta army ki air strike ta chin kuki refugee sing medical clinic ama haikhre Dr. Taramathoi sikre aso open kya yawkhre hairi Manipur dagi lanjelakpa kuki refugee sing Karbi Anglong da sangjapam lawa yaroi haina tuliram na phongdorakre Manipur da tholiba conflict asina maram oiduna Assam ki Karbi Anglong da kuki refugee sing naron da lanjelaktuna saidang pham lauduna leiba yaroi haina Karbi Anglong Autonomous Council KAAC ki state executive member tuliram ronghang na phongdokre wapham ase haukiba 2004 ge March 24 da Karbi amadi kuki ge marakta thokiba conflict adubu sahi kun pharakbagi ningsing thorom Karbi Anglong gi langbo kuda leiba sarpo teron khungang da pangthokiba thorom da saruk yaraduna CAM tuliram ronghangna kongdokhibani ronghang thorom adu da hai mafam asida thogliba makhal makha kaya gi crime kaya singasi mafam asida mamangai dagi hauna khunda laita duna leiriba kuki singna chathaba crime nate Manipur amasung Myanmar dagi naronda ain kaina changselak leba kuki gi refugee singa chathabani mahana Karbi Anglong
Autonomous Council gi CAM oilingai kuki refugee singbu kaidongai da lam amadi sangjafam piba khak tauroi Karbi Anglobu tribal land ni haiba yaba ngamloi tribal land ama oirabasu Jharkhand amasung Orissa da leiriba tribal miyamna mafam asida ayaba yaudana kudakta hekta laklaga laisinba yaba haunade tribal unity gi manung challe hairaga mafam amada hekta laisinba yagadaba natte haina mahana phongdokhe mahana makhata na hai mafam asida leiriba village headman singna settlement gi matangda no objection certificate asi pibagi right yamna chauna lei maramaduna mafam asida leiriba authority singna outsiders singbu naronda changsilakpa thingnana bo honagadabani haina su mahana section wa thamkhe Manipur de hidak managi polam sing leiba yonba chaba khudakta thingle haina KCP na phongdorakre International Agency for Resource na cancer gi matangda Lancet Oncology Journal la phongdokiba report adugi matungina oral cancer hariba cancer leina makal asigi sada 70 di gudkha amadi khaini sijinabadagi ni haina report asina hairi hairiba report asi ngasigi khunai asida leiriba miyamna sijinariba tobacco products sing asi ubada hena mayek senghale masigi mathakta National Cancer Registry Program of India na ngasi Manipur da cancer laina na nabagi chang asi sada 6.8 ki chang hengalakli hairiba cancer laina na nabagi chang asi haukiba chahi 2021 da sada 3.51 oikiba adudagi India gi leiriba cancer nabagi average chang adudagi sada 2.45 Manipur na heli haina phongdokiba leire haina aina thinkraba lalholo kangleipa Communist Party KCP Information and Public Relations Secretary M Punsiba maitina thadrokpa cherolamna khanghalagli cheroladuna makhata na hai lupasina tongan ba sourcing gi matungina cancer ga mari leina na thejinjabada fangleba data set asida Manipur da khanghaudana cancer gi leina nabagi chang hengalakliba se khanau lei chinban ngau esophagus amasung pancreas da genotoxin amasung carcinogenic agent hairiba maikhu sendaba tobacco product haibadi talab shikhar amade Bombay pan masala na chinba tobacco products sing asida miyoibada hakchang sokningai oiba chang da yawba thengnare haiba khangba gamle Setmilon gi matang da gudkha amadi khaini products sing asigidama kanglai pak miyam dagi masang yamlaba crore kaya gi senpham mapalai bakta arebada chathalle hariba talab shikhar tobacco products sing asi lamdam asida Bihari Banwari traders sing na lalolitik tawbugi thabak chathari adugo kanglai pak miyam na hariba mayai ka ba phatraba tobacco products sing asi kanglai pak miyam na sijinaduna lamdam asigi setmilon mapanda arebada chathan kibata natana isa gi hakchang phawwa leina kaya horaknabagi maram oihalle Talab khaini Bombay pan masala na khunai asida piriba chaitheng asi asidagi hiram kaya da hainingai leitana chaitheng kaya pire inkalagliba masagi chahi 13 rom surakpadagi hauna mahairoi singna makhoina chariba aduda genotoxic amasung carcinogenic properties sing yawi haiba khangdana talab sikhana chingba tobacco product kaya athingba yauduna sijinare maram aduna party sina munna tare tara thongna khanaraba matungda khudaktagi hauna kanglai pakta maikhu chendaba tobacco product sing sijinaba thingle haina phongdokhe Imphal Jiri lambi senjanaba DC yauna mari leinaba singna yengsinkre National Highway number 37 Imphal Jiri lambi matam sangna sembidabaga mari leinana Oriental College dagi patsoi part 1 phawbagi lambi thingbagi khongjang ama maikai adongi club mera paibi amadi miyamna changsilakibaga mari leinana Imphal West DC M Raj Kumarna mafam adu dak thengnana chatuna yengsilaba matung mafam adugi club amadi mera paibi singi mihut yauraga mifam ama phamkre DC gi maikai dagi hairiba lambi adubu semga dawriba Avantika Limited gi mihut singbu hayeng dagi lambi asi amu hana semba hauna bakhangan kre haidi DC gi poktang matung ina Avantika Limited ki general manager amade NSIDCL gi manager na lambi asi hayeng dagi semba hauduna koila thabagi thabagasi tha ani gi manungda losilagani haina maikai adugi miyamda thajaba pikre Indomen marangam khai amadi Kashmir ngak senba tangai phade haina AR gi chipna phongdokre Indomen marangam khai paring amadi Kashmir tampapu ngak senduna law and order ningthina control tawduna thamnaba mathau taba kudimak paikhat kadabani haina Assam Rifles ki Director General Lieutenant General Vikas Lakhera na phongdokre wafam ase ngarang Shillong da leiba Light Corps da leiba Assam Rifles ki headquarter da pangtokiba Assam Rifles Commander Conference 2025 da Lieutenant General Lekhara na phongdokibane Khuraki ina lai shaba toksi sagagi maital asibo oirosi haina pandam pangsagi editorial da thamlagle hingnam namba machinthi ba haiba simi pung khudimok na pamna de amade malengi miyam na yana daba yamna lepang masa ta daba saukhatpagi mamita driba misak ama oina launare aduga masagi khudong saba phangnabagidama aranba yumpham yaudaba wari kayamu isilaga phurup kanglop amabu tumna hatlaga amadi tan thoklaga migi marubu mungane khalliba phurup kanglop aduna tawriba thabak sing pungnamak malemgi miyamna khangnarakpada aranba tawriba phurup kanglop adu malemgi lebak amatada yarakloi adubu Manipur da haukiba kumja 2023 gi May 3 dagi Manipur da maitai singda landarakpa haurakliba kuki jo sing pungnamak hek haubadagi ngasi phawba hingnam namba amadi aranba yumpham yaudaba puwari sagalaga oidaba ngang
ngangba aran bangang bagi thawong sathaba sunglep leptre habase ngasigi yelhomi miyamna khangnari nakal amoromdana kuki ki lusingo singe manungda miyoi singna phongna oidaba amadi minam bangang bagi thawong sathaba leptre habase state asiki miyamna ikhangda khangnari makoi gi asiguma thawong asi sathaba hek lepada makoi gi aranba oiroidaba demand phangloidaba namaram oiraga gari karamba minam bangang laga makoi gi apamba demand phanggadage haibagi wakhalon sagatpagi thabak tawba kuki jo singlu singba kyamuk leire habase ngasigi lamdam asigi miyamna khangnari habase aranba tawba sanga gi lichat chatba phuru kanglup singna khangjinbaga loinana Manipur da ingtapa puraknaba honabagi wakhalon sagatpana punamaki oina phagani khalli Manipur da tha taraga taruk helaglaba lanasna awaba chaitheng nang halibasi lamdam asida leiribu phuru kanglup punamakta oiri habase aranba tawba minam bangangba miteida landaraga makoi gi apama phangani habagi thawong sathariba yumdangba singna khangba chunggani khalli adubu asumba hek ngangbada amadi asumba thabak hek tawbada kuki singi demand phangloi habase kuki singna khangba maramna aranba thabak tawba amadi minamba oidaba wangang taba yadabagi maong leibana maram oiraga Manipur ge lana siloshandana makhatana maitai singda aranba tahannaba oidaba wa makhatana ngangliba singase center lenga amadi Manipur lenga laksilaga yade haba khangan bangi matam thengtha handaba na khwaidagi hena phagani khale nakala maromdara Manipur ge yelhomi maitai singi marakta sagai ge maital asiba masagi oijaba thibada masagi phurupu leikhata na manghallaga masa mathanta gida khanba mioi leibagi mami tarapogum tawriba asimakti lamdam asigi yelhomi singi oinadi yamna laibak thibane maramaduna haukiban haukiba oirabasu makoi singa duna masagi maram donggi amadi mapurukki khallaga makoina aranba tawkiba singpunamak masana sumthoksaraga maramda maraipa kanbada saruk yabana leba masa taba mioi oinaba honaba sungani maduna trabadi khuraki ina lai saba sing hana laksinaba Manipur gi yelhomi singna honalakpada thokhaningdaba thodok thorakpa yai khalli maramaduna Athouba masana khangna maraiba ki khallaga aranba sing sumthokpiyo haina pandam pauksig editorial thamlaklei